Hello ma'am, ma'am nungainaribo ma'am. Ma'am ngasigi mathialdi sida leire jenam chu khajiga maina gonda leijaba jenam do siga poraga semjare aduga masla hapkada masla khara su ready tawraga thamme thawrang tawraga ase takhairaga siga ready oina thamme ba ko ma'am dujeng binara sing ngasigi video se ma'am ma'am ngasi se pokora thongba ulak kaina tabe ba ko ngasi se pokora thongai na tawri aduga jenam jinane ऐंगोन खरा हौजबदो लेंदलक लोइना खौदले अदुगा सि जामदोंगा तम्मे जेनम से जाउजगरि पकोड़ा से हाउतेदना को अदुगी कोइचि नाउना आइगी चैनल सिबु जेंबिबा लेरगरि प्लीज सब्सक्राइब तोरगा सपोर्ट तोबिरो आरो आइसु सपोर्ट तोजरगे मैम सपोर्ट तोजरगे मैम सु सपोर्ट तोबिरो मैम प्लीज आइगी चैनल सिबु लाइक शेयर सब्सक्राइब तोरगा सपोर्ट तोबिबो काउबिगनो अदुगा ngasigi디 पकोड़ा थोंजे जेंमिनासि हाउद्रा हाउरोइद्रा बिदो मैम जेंगागा से हाइबिरो Kalau mayam khangin na ko ngasi pokora haudui ne hai do ada pokora ge damakta siga janam se khara hapsan jare ko aduga beson khara maga mo hapsan lagi aina ara beson siga janam siga namta mix phajana tawsan gi ge ba ko ara beson se hapsan le beson se hapsan laga amko mo ase chamasina amta okhai rage janam siga beson siga ta adu sumaino okhai ra matungda amko mo siga machan jing da hapsan lasi thum khara ma hapsan jare aduga जायगां पाउडर दुमु हपसल लगे थुम हपसल लग मा पेट ओला मेबा को जायगां पाउडर सिसु हपसन जरे अदे दी जीरा पाउडर नि हापिसे जीरा पाउडर सिसु हपसले चमच मम अदे दी सिना मरो पाउडर से हपसले अदुगा हुजि हापिसिना अखोगी सुथा दुनेबा चाबि सुथा रो बेकिंग पाउडर सुथा रो बेकिंग सुथा रो तो हापे अदुगा सिसिना साइना सुकिबा मसला दो मा दी पकोड़ा के मसला नेबा को अदो हपसले हपसलगा इना से फजना तमा चमचना खाइरगा फजना ड्राई ओइलिंगे दने मसला सिंजे फजना मिक्स औसलिनेबा को अदो सुमाइना तौना इना लोइना मिक्स औसले मतुंगदा थाव खतंग हपसलेबा को रिफाइन लो खतंग चमचनी मुक्की मापता इना हाइजले अदुगा सिमु फजना तोसलेबा को खुना फजना तोसलसु जाय अदुगा स्माइना मिक्स औसलबा मतुंगदा हुजि इसिंग से इना खजि खजि हापगा तोलनेबा को इसिंग चमुक्ता हपसलंगदबा नतेबा को अहमद इसिंजे खजिका हापगा सुमाइना ओखाइर इसिंजे खजि हापिरगने मागी कुंगबा बेटर अमा सेम को जामना कुंगबा सुनते जामना अलांग सुनते बको अदो सुमाइना तौदना अखोई बोरा थितपा दुमाइना थितलनेबा मसला से असिगी चांग से सुमाइना पूरा थितले हाइबा कांदुगा आई असिसे मकुम खुमजलगा मिनिट 10 गुंबा गातंग थमगेगे को अरो मिनिट 10 गुंबा से मकुम खुमजलगा थमगे मकुम खुमजलगा मिनिट 10 थमिंगेदा पकोड़ा से थोंगबदा चंगदबा मसला खरा मु थोरांग तरे हमको मु बेसन से चमच मचा अनि खक लौजरे चमच मचा सिम अनि खक लौजरे अदुगा हमको मु सिगा जक्तान हातुसे होगी साइगे से मसला दुने पकोड़ा मसला दो चमच हपचले और हल्दी पाउडर से चमच चाम हपचले अदुगेदी जांगम जीरा पाउडर सिसु हपचले चमच चाम मरो सुब सिसु चमच चाम हपचलगा फसना मिक्स तौसलेबको मिक्स तौसलगा सिसे इसिंग खरा हपचलगा इथिलगा थमगे बंगा असे फसना मागी मतुम तासन बसे सिसे मतुम से तोइबे भावबदा चमचना नेरा फसना सुमाइना सिगी मवंग से नेरा मतुमता पपथोरक्तना मसला से कुंग मसला म ओइरेबको असिगी चांग सिगा सुमाइना सेमगा यसिसु ngahak थमगे को अदो सामिन तरा मतुंगदि असिसे बेसन से फसना पपथोगा लेरमे को अदो खाइरगा हुजि खांगदा हापगा खोइ बोरा ओबद माया हौरसेबको अदो मैम अखोइना भांगुनका पकोड़ा होबदि यामना हावबनेबको अदो आइना होइसिदि बामुन होबै मोंदो मानैरा मानाद्रे खंगदे अदो जामदि हावेबको अदो खांगदा थाव खरा हापगा जोंसे जामोसिनने लौरगा हपचलेबको साइ थितलगा थमगिबदुना थावसगा ताबा कामगलै सिंजो असिंगा साइगी बेकिंग सोडा सो तंग हापकिदो अदुना लोइना कामगलेबको अदो खाबैसिनो ओखाइरगा सुमाइना ओंदोगने ngौरगे हाइदि बोरासे मुनबा भावगी तावरनेबको तावरगा मचू से खरा लेसिन फाव तावदुइनेबको से नाकन से ओंदो नाकन अमा फजिना मुलेबा कांदुको हमको मोय नाकन से मोंदोकचरगे नाकन जुम सुमाइना ओंदोएको नाकन अनिमक से मुल्लगा सुंगा हाक सुमाइना खाबैसिना ओलगा मरै मुन्ना हाइदि मथकी कवर से खतंग कंतक तो फाव ngौबै मथौ तायबको अदो फाइना मचू से हाइफे लेसिन ओबे मथौ तायबको अदुगा सुमाइना ngौरगा थम्मे अदुगा लौथोकचरे खांदगी बोरा सिंसे लौथोगा सुमाइना अनिर अहुम लौथोगा तावजरेबको बोरा से जागे अतुप हवाईगी मचन सु हापत्रे आलू सु हापत्रे बनिना ने बोरा से खतंग जामना हौरगा सिसना सुमाइ ग्रेवी दो हेंदुइनेबको अदुदुना इना से बोरा से खरा जामना तावबनेबको अदो सुमाइना अनिर अहुम लौथोगा लोइना तावथोकचरे बोरा सिंसे लोइना
ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯒ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯕꯣꯔꯥꯁꯦ ꯇꯥꯎꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯁꯦ ꯈꯥꯡ ꯂꯩꯍꯧꯔꯤꯕ ꯊꯥꯎꯗꯣ ꯑꯣꯏꯅꯀꯣ ꯈꯤꯇꯪ ꯌꯥꯝꯃꯦꯅ ꯈꯤꯇꯪ ꯊꯥꯎ ꯈꯖꯤꯛ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯜꯂꯦ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯦꯊꯤꯒ ꯖꯤꯔꯥꯒ ꯖꯤꯔꯝ ꯈꯖꯤꯛ ꯑꯃꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯊꯥꯎꯁꯦ ꯁꯨꯗꯣꯔꯕꯅꯦꯕꯀꯣ ꯑꯁꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯉꯁꯥꯏ ꯕꯣꯔꯥꯁꯦ ꯍꯧꯕꯗ ꯈꯤꯇꯪ ꯆꯥꯎꯇꯛ ꯇꯧꯕ ꯑꯅꯤꯈꯛ ꯇꯣꯉꯥꯟꯅ ꯑꯅꯤ ꯑꯍꯨꯝꯈꯛ ꯇꯣꯉꯥꯟꯅ ꯑꯩꯅ ꯈꯤꯇꯪ ꯆꯥꯎꯇꯛ ꯇꯧꯅ ꯉꯧꯒꯦꯕꯀꯣ ꯕꯣꯔꯥꯁꯦ ꯍꯧꯒꯦꯕꯀꯣ ꯑꯗꯨꯏ ꯕꯣꯔꯥꯗꯣ ꯑꯩꯅ ꯁꯤꯒ ꯕꯣꯔꯥ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯕꯣꯔꯥ ꯑꯍꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯉꯧꯔꯒꯅꯦ ꯉꯁꯥꯏ ꯑꯩꯅ ꯊꯤꯠꯂꯒ ꯊꯝꯈꯤꯕ ꯃꯁꯂꯥꯗꯣ ꯑꯗꯨꯗꯣ ꯑꯩ ꯍꯩꯖꯤꯜꯂꯒꯦꯕ ꯁꯤꯒ ꯍꯩꯖꯤꯜꯂꯒ ꯁꯤꯒꯤ ꯃꯁꯂꯥꯁꯦ ꯍꯩꯖꯤꯜꯂꯒꯅꯦ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦꯕꯀꯣ ꯉꯥꯏꯍꯥꯛ ꯌꯥꯝ ꯀꯨꯏꯅ ꯉꯧꯗꯣꯏ ꯅꯠꯇꯦꯀꯣ ꯑꯗꯨ ꯁꯤ ꯍꯥꯞꯆꯤꯟꯕꯒ ꯉꯁꯥꯏꯒꯤ ꯁꯨꯊꯥ ꯆꯥꯎꯕꯒ ꯊꯥꯎꯗꯣ ꯇꯥꯎꯕꯅꯤꯅ ꯃꯆꯨꯁꯦ ꯍꯥꯏꯐꯦꯠꯇꯪ ꯉꯥꯡꯂꯞ ꯆꯠꯂꯛꯏꯁꯧꯔꯕ ꯑꯗꯩ ꯃꯍꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯀꯥꯅ ꯉꯧꯗꯣꯏ ꯅꯠꯇꯦ ꯍꯥꯞꯆꯤꯟꯕꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯏꯁꯤꯡꯁꯤꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯔꯒꯅꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯧꯕ ꯕꯣꯔꯥꯁꯤ ꯂꯣꯏꯅ ꯊꯣꯠꯂꯦꯕꯀꯣ ꯏꯁꯤꯡꯁꯤꯒ ꯐꯪꯕꯒ ꯑꯗꯣ ꯑꯩꯁꯦ ꯎꯠꯈꯥꯏꯔꯒ ꯃꯁꯤꯁꯤꯅ ꯑꯗꯨꯝ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯒꯤ ꯃꯥꯒꯤ ꯒ꯭ꯔꯦꯚꯤꯁꯤ ꯑꯣꯏꯗꯣꯔꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯁꯂꯥ ꯈꯔꯗꯨꯁꯨ ꯇꯦꯡꯁꯤꯜꯂꯒ ꯍꯩꯖꯤꯜꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯃꯤꯅꯤꯠ ꯑꯅꯤꯒꯨꯝꯕ ꯉꯥꯏꯍꯥꯛꯇꯪ ꯊꯥꯎ ꯈꯥꯡ ꯑꯁꯥꯕꯁꯤꯒꯅꯦ ꯃꯁꯂꯥꯁꯤ ꯄꯣꯛꯊꯣꯛꯍꯜꯂꯅꯤ ꯐꯖꯅ ꯈꯔ ꯈꯔ ꯁꯧꯒꯠꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯅꯦ ꯌꯥꯝ ꯀꯨꯏꯅ ꯁꯧꯅ ꯃꯨꯟꯗꯣꯏ ꯅꯠꯇꯦꯕ ꯈꯔ ꯈꯔ ꯁꯧꯒꯠꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯅ ꯍꯤꯟꯖꯥꯡꯁꯤꯒꯤ ꯑꯣꯏꯒꯗꯕ ꯃꯍꯤꯗꯣ ꯂꯣꯏꯅ ꯍꯩꯖꯤꯜꯂꯅꯦꯕꯀꯣ ꯑꯗꯨ ꯈꯔ ꯈꯔ ꯁꯧꯒꯠꯂꯛꯑꯦ ꯑꯗꯣ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯁꯦ ꯍꯥꯞꯆꯤꯜꯂꯁꯤ ꯍꯧꯖꯤꯛ ꯈꯥꯕꯩꯁꯤꯅ ꯍꯥꯟꯅ ꯑꯣꯠꯈꯥꯏꯔꯝꯃꯦꯕꯀꯣ ꯉꯁꯥꯏ ꯕꯦꯁꯣꯟ ꯈꯔ ꯃꯁꯂꯥ ꯇꯣꯠꯄꯗ ꯍꯥꯞꯈꯤꯕꯗꯨꯒ ꯕꯣꯔꯥ ꯈꯔ ꯊꯨꯒꯥꯏꯕꯁꯤꯅ ꯁꯨꯝ ꯃꯥꯒꯤ ꯃꯍꯤꯁꯦ ꯁꯨꯝ ꯃꯥꯒꯤ ꯑꯣꯏꯌꯦꯕꯀꯣ ꯁꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡꯒꯤ ꯍꯥꯞꯀꯗꯕ ꯊꯨꯝꯗꯣ ꯆꯞ ꯆꯥꯅ ꯁꯤꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯁꯧꯕ ꯉꯥꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅꯁꯨ ꯁꯧꯒꯠꯂꯦꯀꯣ ꯐꯖꯅ ꯁꯧꯒꯠꯂꯁꯤ ꯁꯤꯁꯦ ꯑꯗꯨꯝ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯂꯥꯎꯅ ꯁꯧꯍꯜꯂꯒ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯀꯥꯟꯗꯣ ꯉꯁꯥꯏ ꯍꯧꯔꯒ ꯊꯝꯈꯤꯕ ꯕꯣꯔꯥꯁꯤꯡꯗꯣ ꯑꯩꯅ ꯁꯤꯒ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯕꯣꯔꯥꯁꯦ ꯄꯣꯛꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯍꯤꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯖꯨꯜ ꯍꯥꯏꯗꯤ ꯃꯍꯤ ꯉꯥꯛꯇꯅꯦꯕꯀꯣ ꯕꯣꯔꯥꯁꯤꯅꯅꯦ ꯏꯁꯤꯡꯁꯦ ꯆꯨꯞꯁꯤꯟꯈ꯭ꯔ ꯃꯇꯝꯗꯗꯤ ꯃꯍꯤꯁꯦ ꯈꯔꯁꯨ ꯀꯨꯡꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯣꯔꯥꯁꯤ ꯇꯣꯏꯊꯔꯛꯄꯗꯨꯅ ꯃꯥꯏ ꯃꯍꯤꯗꯨꯁꯨ ꯍꯥꯎꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯉꯁꯤꯒꯤ ꯄꯀꯣꯔꯥꯁꯦ ꯍꯧꯔꯦ ꯕꯥꯃꯣꯟꯅꯒ ꯊꯣꯡꯕꯗꯣ ꯃꯑꯣꯡ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄꯅꯦꯕꯀꯣ ꯑꯗꯣ ꯕꯥꯃꯣꯟꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯑꯩꯅ ꯑꯗꯨꯝ ꯉꯝꯖꯕ ꯑꯩꯅ ꯈꯪꯖꯕ ꯃꯑꯣꯡꯗ ꯍꯧꯖꯔꯦ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯊꯣꯡꯕ ꯄꯀꯣꯔꯥꯁꯦ ꯑꯗꯨꯁꯨ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯗꯣ ꯃꯍꯤꯁꯦ ꯈꯔ ꯈꯔ ꯂꯤꯛꯁꯟꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯍꯤ ꯂꯩꯔꯦꯕ ꯀꯣꯟꯅꯗꯤ ꯏꯪꯉꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯍꯤꯁꯦ ꯍꯦꯛꯇ ꯂꯣꯏꯅ ꯐꯛꯆꯟꯈꯤꯑꯕꯀꯣ ꯑꯗꯣ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯗꯤ ꯂꯩꯇꯕꯅꯤꯅ ꯍꯥꯞꯇꯔꯦ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯕꯅꯤꯅ ꯀꯩꯗꯧꯔꯦ ꯏꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯄꯨꯂꯞ ꯄꯨꯂꯞ ꯄꯥꯛꯆꯟꯈꯤ ꯇꯥꯔꯦ ꯑꯩꯅ ꯁꯤꯒ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦꯕ ꯇꯦꯡꯀꯣꯠ ꯑꯝꯗꯅꯦ ꯈꯔ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯖꯥꯝꯕꯨꯗꯤ ꯖꯥꯝꯃꯤ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯑꯩꯒꯤ ꯊꯪꯅꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯂꯩꯃꯤꯟꯅꯕ ꯑꯩꯒ ꯊꯪꯅꯕꯁꯤꯅ ꯃꯤꯗꯁꯨ ꯄꯤꯈ꯭ꯔꯦꯕ ꯑꯩꯅ ꯈꯔ ꯑꯩ ꯀ꯭ꯋꯥꯇꯔ ꯊꯪꯅꯕꯗꯁꯨ ꯈꯔ ꯄꯤꯈꯔꯦ ꯑꯗ ꯄꯀꯣꯔꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯈꯥꯏꯗꯣꯛꯆꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯀꯣꯔꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯔ ꯈꯪꯍꯟꯕꯤꯔꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯩꯅ ꯈꯪꯖꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯊꯣꯡꯖꯔꯦ ꯏꯆꯝ ꯆꯝꯅ ꯑꯁꯤꯅꯤ ꯐꯗꯤꯒꯣꯝ ꯀꯨꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯈꯖꯤꯛ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯅꯤ ꯍꯟꯅ ꯐꯗꯤꯒꯣꯝꯁꯦ ꯁꯤꯖꯤꯟꯅꯔꯦ ꯉꯁꯥꯏ ꯊꯣꯡꯉꯤꯉꯩꯗ ꯂꯣꯏꯔꯛꯄ ꯑꯗꯨꯝ ꯆꯥꯏꯁꯤꯟꯕꯗꯨꯗꯤ ꯍꯤꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯔꯛꯄꯗꯣ ꯑꯣꯠꯈꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗ ꯑꯩ ꯆꯥꯅꯕꯒꯤ ꯆꯥꯛꯁꯨ ꯁꯤꯗ ꯊꯥꯡꯗꯣꯛꯆꯔꯦꯕ ꯈꯥꯏꯗꯣꯛꯆꯔꯦꯕ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯇꯒ ꯄꯀꯣꯔꯥꯒꯁꯦ ꯂꯥꯗ ꯆꯥꯕꯗ ꯍꯥꯎꯗ꯭ꯔꯅꯦ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯑꯩꯅ ꯂꯥ ꯃꯆꯦꯠ ꯑꯃꯨꯛꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯒ ꯑꯩ ꯆꯥꯛꯁꯤꯒ ꯂꯣꯏꯅꯅ ꯄꯀꯣꯔꯥꯁꯨ ꯑꯗꯨꯝ ꯈꯥꯏꯗꯣꯛꯆꯔꯦ ꯁꯤꯒ ꯃꯨꯂꯥ ꯑꯉꯥꯡꯕꯗꯨꯁꯨ ꯌꯥꯎꯔꯦ ꯑꯃꯦꯠꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯦꯔꯥꯃꯦꯁꯅꯦꯕꯀꯣ ꯑꯗꯨꯒ ꯑꯂꯨ ꯃꯦꯠꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯄꯥꯄꯔ ꯃꯆꯦꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯒꯥꯖꯔꯒ ꯊꯕꯤꯒꯒꯤ ꯁꯂꯥꯠ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯟꯁ ꯑꯥꯏꯇꯦꯝꯁꯦ ꯁꯨꯃꯥꯏꯅ ꯄꯨꯖꯔꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯀꯣꯔꯥ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯃꯌꯥꯝꯅ ꯊꯣꯡꯕꯒꯤ ꯃꯑꯣꯡꯅ ꯀꯩ ꯃꯣꯔꯣꯛꯁꯦ ꯐꯖꯃꯟꯗꯅꯀꯣ ꯑꯩꯅꯅꯦ ꯆꯤꯛꯅꯤꯡꯗꯅ ꯄꯨꯊꯣꯔꯛꯄꯅꯦꯕ ꯆꯤꯛꯄ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯅ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯊꯧꯔꯥꯡ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯆꯦꯠ ꯑꯃ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯆꯦꯠ ꯑꯃ ꯌꯥꯎꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯁꯨ ꯆꯥꯔꯦ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯕꯥꯃꯣꯟꯅ ꯊꯣꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯎꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯃꯊꯦꯜꯁꯦ ꯂꯣꯏꯅ ꯆꯥꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ